ꯍꯧꯖꯤꯛ ꯊꯝꯅꯥ ꯄꯣꯛꯄꯤꯗ ꯑꯃꯨꯛ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ngasi Imphal Eastki sana sabi thawna pokpina chingba mafamsingda kuki terroristsingna landarakpagi paw lawba chatluba pawmi ama sniper maruna oi thangbu faiganda panbadagi sokhibaga loinana nupi ama yauna mioi ani asopa nangkhre madugi makha tarak oina hairiba mafamsing asida operation chathakre hairi loinana saibol kuki area da security force singna operation chathabada kuki nupi mayam tholaktuna thingkhre akanu mongda mugnakre hairi kuki nupi singna chai pairaga talakre hairi Meitei khulngakpa singi bunker di loina thugaire le hairi loina saibol da security force singna operation changbada kuki nupi mayam tholaktuna thingbaga loinana akanu mongda mugnakre hairi nakala maromda kuki gi bunker thugaidaba aduga Meitei gi na thugairamba aduna kuki gi su thugairamdaba yaroi haina maira paibi imai belsen tholaktuna yangang pokpi da thatli hairi arambai tengol gi mioi ama army na pharure 42 arambai tengol sagol mangi tengoloi ama yumgi license single barrel nongmai ama puduna Imphal ukrul lambi da lakpada Bihar regiment gi ROP chatpa tim amana ngase pung tara khar helakpada thengnabadagi phagalure tengoloi adu thadora kharba matungda mahana poragi ba nongmai adu lamlai PS ta sinana ba pusilakpada masing yamlaba maira paibi sing thomjilaktuna khulai adu pithoraknaba lamlai PS ki gate lansinduna changbadagi Bihar regiment gi IPS officer amana lusingba tim aduna lamlai PS ki gate tagi thoraklaga ukrul lambi mataida maira paibi mayamgi mamangda tengoloi amada sinaduna mayumda hannaba pawtak piraga numijungba pung baro makhairom tabada ben amada halankre hairi Chief Minister na condemn tawrakre kuki khulai paibasingna Imphal East district ki manungchanna leiba sana sabi amasung thamna pokpida akanu mongda attack chathaраktuna miyo kaya asopan nangan khibagi thawong adu Chief Minister nongthombam birena condemn tawrakle Chief Minister nongthombam birena ex thadorokpa post amada hai kuki khulai paibasingna micham miyam da landarakle basi pangdabagi thawong ne amadi lamdam masigi tangdu leita handanaba sinbane thodok thokpam aduda security matik chana thajinduna makha tana pamdaba thodok sing thoktanaba aukhatpam thokpa thabak sing lokhatle thodok aduda soklaba singda mathau taba medical assistant phanghanbaga loinana asigumba chiraba tanja asida miyamna amatoina punsinduna khudong chadaba sing ase mayongmina se central amasung state force na ningthina coordinate tawnaduna amaga gi marakta understanding leina irang asi laksinna honagadabani haina su phungdorke army personnel amadi maira paibi singa chawna mukna khre Imphal East district ki lamlai police station napat valley gi gate panakta Indian army gi keswar phajinduna thamlaga lambi asibu phauduna chatpa khulngakpa amadi thamna pokpi sana sabi yangang pokpi chatpa gari singda lakpa miosing phajinduna check tawbagi thawong chatharakpadagi tongan mafam singdagi lakpa maira paibi singna thomjilaktuna army personnel singa maira paibi hindi lol ngangbi singa makhoina tawriba thawong sing adu tawdunaba awai akum tawna khre na press ta phongwa paw man haire tawdo asi ngasi numijungba pung baro tarakpa matamda khulngakpa mioi tongba gari ama mafam asigi bunker manakta leiriba army gi kesper da lakpa singna khulngakpa mioi ani farga leire haba paw tanarakpadagi maikai khangduna nupi singna auto di gari amadi atai gari singda mafam asida thungladuna phajin kiba khulngak thado o haina lamlai police gate ta thomjinduna phajin kiba sing thadoknaba khungchang sinke tungda army ki kesper gari kaya su thomjilake nupi singna su leptana mafam asida thomjilake napat pali ki mioi kharana phongdoropada army nu tawriba sing mobile phone na photo namba video kapa yade haba wafam phongdokpaga loinana army ki thawong sing police mamangda tawriba sing ki pendaba kaya phongdorke hari